Krumzari, Ming Tabri Smutaram Uchari, Simmer Pauda, CEO Haptapagi Mayota Manipur State Cooperative Bank Limited, Karmachari Sina Tabal Leptona Konjal Sansingre Mapuma Pau Pizari. Manipur State Cooperative Bank Limited के Professional Chief Executive Officer Haptabagi Mayokta Nomagi Sintha Leptuna Bank की कर्मचारी सिंह ngasi All Assembly Road Taleba Office Mamangda Wakat Mifam Pangthokre Manipur State Cooperative Bank Association Sinura Chathakiba Wakat Mifam Aduda Tongan Tonganba Bank asigi staff sing Saruyaki Officer asi Hapnaba Manipur Sarkar na Ayaba Pidabana Revival of Short-Term Rural Cooperative Credit Structure Package की Lupa crore Nifumatoi Dasmik Taruk Ani Kendra Sarkar na Grand Oina State asida pirakadaba adu fangdabagi fibam da leire atuba matamda Manipur Sarkar na Professional Chief Executive Officer asi hapnaba approval PB naba Association gi President L Angobana ISTV News ta fangdorake mana makha taraduna yamna maru eba CEO asi hapna naba darkhas kawda mioi nipan applicant oike atopa state gi mioi taret darkhas tharapagi manungda tarukna bank की बैंकिंग सेक्टर दगी नते लेमहौरिबा मियोय अमा असि बैंकिंग सेक्टर दगी ओइरबसु क्वालिफिकेशन अमसुंग वर्क्स एक्सपीरियंस सुदे मरमदुना अतोप स्टेट दगी एप्लीकेशन थारप मियोय तरेट मक मणिपुर स्टेट कोऑपरेटिव बैंक लिमिटेड के सीईओ गे पोस्ट की दमक एलिजिबल ओइदे फुंदोखे 41.62 crore स्टेट असिदा ग्रान ओइना पिरक्तबदगी मसिना मरम ओइरगा मणिपुर दा लेगिबा कोऑपरेटिव सोसाइटी चनी पान अदुगा मणिपुर स्टेट कोऑपरेटिव बैंक खक्तना पैसासी मांगबद नतना राइजेसे दा लेगिबा स्वथरबा कोऑपरेटिव की इहुसी अमुहना हिंगननरबगी असुमनबा मॉडर्न अपॉर्चुनिटी अमा फंगसी मांगखिदुदगी करिगुंबा पैसासिना लाक्तरबा तारबदी चीफ एग्जीक्यूटिव ऑफिसर अपॉइंटमेंट असि तौदना मसी बैंक असि थबक तौजरिबा कर्मचारी कोइबदी नोंग नत्रगा नोंगदी लेबा असि प्रजा मयामना अखोइसु मरा लेगे हेना सोइदना नोंगदी अखोइद खुथिलकनी हाइदना प्रजादा पोदसी खंगन मतम यवे खंदुना ngasi ge sunaba makani phamasi chachajarpani ngarang numidang pung 10 minute kuntrarom chapa matamda thangmaiban polem lekai da leba concept tombagi kwamana gi godown da sakhandaba singna bomb fit tawduna pokai hankre bomb aduna mi aso apandi yahodre adubu godown adudi akai atoi thokre godown aduga thangnana leba yum singdasu akai atoi thoki concept tombagi godown da bomb pokai kiba aduga ikan kanadana tombagi mayum da su sakhandaba sing aduna nomai round khara kapsinduna attack toramde hari Bom pokai lamba thawong adu bu yaning da wa phongdo tuna thangmai ban lorung pure lekai amadi polem lekai gi mioi kya na wakat mi pham chathakre bom pokai hanba na waroi simpura pangam loi yumlak ta bom pokai hanba yaning ti haba play card sing season ki nupi amana phongdorok pada mi kungna ta ba yumlak ta bom pokai hanba kanana chathaki bano haiba atuba matam da singdoka da bani micham praja hanna bagi thabak amu hanna tawbiganu haiki moina kari man nuai tabale ragasu lekai asigi koi masin dongba singa kevinda phamina duna moi nungai triba manam khari mak thoi wari go tai samina kanda moina penda ba kaya do sabira kanda subside to wi ai manipur praja yang khanbi riba karamba isa isu na no taseng na aina ni sina ni haiba pose athoma tan singdok pira o aduga landama sida asigumba misam praja yam hatpagi thaba ase amu hanna bomba khaibagi thaba ase landama sida amu hanna tawan biganu ngasi sina aroibu oisi tha asigi taruki numidang pung 10 minute kuntrarom chapa matamda Imphal West Police Commando na NSN IMG active worker ani thamai ban tharon da leiba namching gangmai gi yumdagi fari hairi district asigi SP gi cherol amada fagalaba miwe ani adudi kailuanang panmei chei kungama thoi amasung ganglamang gangmei chei kuntraga taruk thamai ban tharon dagi ngatani hairi pawi marathana temba break amatang break matunda taram ochari angang simbu football masana gi training piduna afaba sanaroi khanabagi pandamda tha ani gi weba football coaching camp ama tagyal industrial da leiba kispa ground da chathari kanglaipa youth sports progressive association asinduna chathari ba camp asi Manipur University gi Department of Physical Education and Sports Science na sponsor tawbani development of talent identification program in soccer project ki makha da chathari ba football coaching camp asida chahi tara dagi tara mari fawi manung da leiba nupa macha kunthana saruk yari Laisram Sanjibna course oiduna angang sing asida darkar laiba basic training piri game asigi matang da su Sanjibna wafam kaya fundorakli basic knowledge yamna khamba darkar oi samna haibra khoi ahamda ball dribbling haiba ball asi kamai to na dribbling tawdagi makong da kamai ball budagi haibja khoi gi sigi jin mastery amo hoina da oja singina khoi dribbling gi position sing ada khoi technique mayam ma lai basic ki da basri samjana start over scissor cut spin turn
turning side inside outside मैम सिंजे अखोई मसी हाना आंगा सिंग खुलो लगदी मासे हयंग तुम कोइना सेनर टीम दा अखोइना सोइदना मणिपुर टीम माय पाकनेबा सा आइन तौजे Senjam Chirang Dalaiba Kaidem Ibobi Amasung Kaidem Ombi Tombigi Imungda Relief Center for the Welfare of Differently Able Person Amasung Lifeline Trust Center Naurem Tong Laisam Lekai na Firol Amadi Ate Polam Kaya Mateng Pangkre Lifeline Trust ki Secretary N Henthoy Ngambana Trust Asina Kana Legidraba Amadi Disabled Oiraba Miyoi Singda Mateng Pangna Bahonari Kaidem Ibobigi Imungda Miyoi Manga Disabled Oiba Haibasi Yamna Laibak Tibani Imung Asida Akanaba Miyeng Changba Darkar Oi Haiki अखोगी कचिन कोया दलेबा अखोगी मणिपुर की सिगुम्बा मयाम अमसु लेबिरांगने खाली मसी अखोइना ISTV अमदि प्रेस मीडिया की थोंगदगिसु कन तौरग मक्सिगी पोसी हेना पाक चौथोंना पिबा ngamnabagi damukta thokpirakuna अखोइना मीडिया की माइकैदा अखोइना मेसेज सु पिजरनि Relief Center की President CS Opendrona Center asina manung hanjinba mafam dalaiba disabled singi dama akhanaba miyeng thamli trust ka kusamnaraga angamba mateng piriba imung asi BPL gi cheng fangdana leidi hiram asida Manipur government na akhanaba miyeng changbiu haiki atui cha do phibom da leidi family se Manipur government gi PDS ki cheng maru muksa phangda se si matang da khitang kogi jinja ki minister ne ndumari ne local MLA gi puning jing jaraga khitang athu bi jeng bi ga family si am na ti cha dre aduna PDS ki polam se marang kaina phangan bina bai media gi thuda appeal to se Maruba Paumukana Pizadi CEO Haptabagi Mayuta Manipur State Cooperative Bank Limited ki कर्मचारी सिंह थबल लेप्तना खोंचंग संसिंख्रे मियंग ताब्रिब सिंह मुखना क्रमजरी